Yang siapa aja yang? Ini adik-adik rekan coba polos dari
hanggang nag-increase ka rin. ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯍꯥꯏꯖꯔꯤꯕ ꯑꯃꯒ ꯚꯣꯂꯨꯟꯇꯤꯌꯔ ꯅꯠꯇꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯕꯒꯤ ꯑꯀꯣꯏꯕꯁꯤꯡꯒꯤ ꯃꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯌꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ